Lakhipur online na putok sa ba February gitang kun mga nong maizing numit ki Khomjinba Pao tabirasi. Ahan pada maruay pa Pao. Assam lengak na Manipuri lon bu associate official language oina warep lawrak pada maigay kayadagi haraw nungay pa phongdok na rakli. Agartala Lyric Melada Manipuri yauna ataylon singda saireng paba amadi nat ki oipa thauram sing pangthokli. ATM English School Jiribamda Education Awareness Program pangthokre. Office amadi school na chingbada bom lang sinduna misimina thokanba amadi paumi phurambabu maisuna akan mamongda yaningda bapongdorakle amasung ningtam kang tournament ki final da ngasi Nityananda kangkhut amadi Ujaw Lairembi kangkhut sanaragani. Haujik mapungoy pa Pao tabirasi. Assam lengak na Manipuri lon bu associate official language oina warep lawrak pada maigay kayadagi haraw nungay pa phongdok na rakli. Manipuri Youth Front of Assam Maifa General Headquarter Rongpur Silchar da ngarang paugi mipama mapangthok na Assam lengak na February gitang kunhumdoida Manipuri lon asibo Assam gi district mari Kasar Hailakandi Karimganj amadi Hojaida associate official language oina lauthok pada haraw nungay pa phongdokre. Mifamda Assam lengak ki warep asiki damak Assam gi CM Dr. Himanta Biswa Sharma loinana Assam gi cabinet minister sing amadi Lakhipur gi MLA Kausik Raibu ngamkhai leitana thagat pa phongdokhi. Mifamna Assam gi Manipuri CSO sing club NGO Maira Paibi Lup Singbu Maifana ngamkhai leitana thagat pa phongdokhi. Seram Herajitna makhatana haikipada February gi tang kunhumdoi asi Assam gi puari da mayeklana laheuroga da banumidni numit asi maifana chahi khutingi imalon gi numit haina thoram pangthok lagani haiki. Maifa gi secretary general Tampak mem Salaudina mitei pangal ichininaw mayamna saruk yabiduna official loan asi phanglakpani aduna mitei pangal ichininaw singbu maifana ngamkhai leitana thagat pa phongdokhi. Maifa gi president Thangjam Projen na haikibada lising ani ga tarama pandagi lepal leitana onarakpa ngasi mai paklakpa sida thamoi nungi nungai pa phongdokhi. Official loan oina lausin ba sida khun gi ima sing oja sing lup sing pumna mapu thagat pa phongdokhi. Paugi mipamaduda Fanjobam Loknath Ningomam Ranjit Uttam Sharma Soram Thoiba Ingudam Ranjit Sabir Ahmad chingba saruk yakhi. Youth Front of Assam na matam sangna demand tawduna lakpa Manipuri lon bu Assam Sarkar gi associate official language ohenbi waina demand tawduna lakpa ngarang haukiba February gi tang kulumdoi English ngani ga kulmani da Assam cabinet na yamna phajaba warep lobiduna Manipuri lon bu Assam langaki official loan oina lawsin bigarni haina cabinet ta decision logi basi Manipuri Youth Front of Assam gi magedi ngamkhai leitana Assam Sarkar bu hanna thagat pa phongchari haiba loan gi Khongjang asida Assam ni tongan ba Manipuri lupsing siosing loina iramda Manipur dagi mateng pangbirak khiba siosing bu mai phagi mage ding amkhile dan thagat phungok chari phongdok pasida Manipur gi koi honorable MP oibiriba Yamungar ke Ranjan loina koi gi ining tholai sema sana jawba mai koi su parliament putokiba bu mai pana hanana thagat phungok chari loina Assam gi honorable Chief Minister Kogi Himanta Biswa Sharma loina magi cabinet colleagues sing loina Lakhipur gi MLA Sri Kausik Rai busu mai phagi magi degi ngamkhai letana thagaba phunguk chari haiba official loan asi Assam da kogi Manipuri na pungna taba district mari Kasar Karimganj Hailakandi amadi Hojai da official loan na chanaragani aina ngarang lokhiba cabinet ki decision da yauki haiba decision asi makhatana Assam gi assembly da aina ma oina pass toro matungda gazetted notification thokpa sibok akoi mayam puna ngai mina kisi khongjang asida charuk yakiba koi khun gi club NGO ima maira pa bising mingona panjrabada koi ampal Assam Manipuri Women Maira pa coordination committee Women Action Committee Assam Manipuri Muslim Youth Front Assam Manipuri Muslim Maira pa sangstha loina khungongi club mayama mairagi union mayama koina ming panjadaga su koina matang sabada mayamu soina invite tawjaraga ko mapam sabam da puna nabagi khudong saba haraw ngai khongdok bi khudong saba ma lawjagani haibisi koina sigi maifana miyangi famda thamjari
tang kulumdoi February 2024 jai pharum nimit asida Assam lenga ki cabinet na yamna fajarba Manipuri khoyi soksusingai oiba Assam lenga ki sakhang laba official language parakta Manipuri lon asi yaurani hebo warip lobi basi Assam lenga ko ngapeli na thagachari aduga loina na koina Khomjang asida mai fana sahi kya mamang dagi Manipuri lon asibo Assam lenga ki associate official language sama oina ba honarak pada leibak miyam na mating pangkiba Khomjang kuri kya na mating pangkiba Manipur amasung Assam da sujainin tariba Malay na sujainin tariba miti kudimak CSO kudimak po mai phagi mai dagi miyam bu ikai kunabolo na wang thamde ikai nabu chari loina na Assam chief minister ikai kunajaraba Sri Himanta Biswa Sharma loina na kuri Lakhipur constituency MLA ikai kunajaraba Sri Kaushik Raibu Manipuri Youth Fund of Assam mai phagi mai dagi ikai kunabolo na hanana thagatsai Assam lengak na February gitang kunhumdoi da Manipuri lon asibo Assam gi district mari Kasar Hailakandi Karimganj amadi hojai da associate official language oina lauthokpada All Assam Manipuri Students Union amso gi maiketagi harau nungai ba phongdorakle loinana Assam gi honorable chief minister Dr. Himanta Biswa Sharma amasung Lakhipur gi honorable MLA Sri Kaushik Rai gi maphamda ikai khumna jaba phongdorakle Manipuri lon na Assam gi district marida associate official language oina Assam lengang la lauthokibagi nungai ba phongdokpa oina Kasar Hailakandi amadi Karimganj na chingba tongan ba mafam singda khundaduna leikraba mitei kun singda amsugi thobuba singna chatuna leikai miyamda haraute ama phongdoktuna punna saruk yaminakre amadi hiramasigi matangda ngasi February gitang kunmanga nongmaijing numit nungthilgi pung ani taba matamda konjeng leikai da leiba Manipuri guest house ta miyam gi oiba aphongba mifam ama amsu amadi maifana kauri hairiba mifam asida khwai miyamna saruk yabinaba nonlukna ningsing lagle Manipuri lon bu associate official language oina Assam lengak na ware blaurakpada mahaya sifangnaba honabada nongju nungsa khaktana jenminakiba khwai kudingmaki maphamda Kangabam Santi Kumar Singh retired SES amadi Women Action Committee for Village Protection Lakhipur gi president Sunita Konthaujamna ngamkai leitana thagatpa phongdoragle maruaina Assam gi honorable chief minister Dr. Himanta Biswa Sharma amasung Lakhipur gi honorable MLA Sri Kaushik Rai gi maphamda ikai khumna jaba phongdoragle Ekoina masida Assam gi chief minister Sri Himanta Biswa Sharma da hoyam thagatche akogi long standing demand se mapung phana piwirakpai damakta aduga local MLA honorable Kaushik Rai chu thagatli maramdi masu masing matangda MLA sahib su yamna akogi sapur gi damakta assembly question ka tobina yam honabigi awana thidana nongju nongcha thidana khungang dagi lakhiba adugumba akogi ichini sing imai ben sing busu hanana thagachari maramdi akoi si phangnaba honabada awaba mayam ama akoi se punna saruk jami Manipuri lon bu Assam lengak na Kasar Karimganj Hailakandi amadi hojai district ta associate official language oina sakhang birakpada socio political activist Dr. Maimom Santi Kumar na Assam lengak bu thagat pa phongdorakle loinana Assam gi maitai khudingda yaipa paujel pirakle Manipuri lon bu Assam da associate official language oina sakhang binabagi damak changsin kiba khongjang singda saruk ya kiba loop amadi khwai khudingmaki maphamda su thagat pa phongdorakle Assam gi lemhauriba mitaina khundariba district singda makhatana associate official language oina Manipuri lon bu sakhang binaba khongjang changsin gadabani haina mahakna makhatana phongdorakle Dabampur Chinglaikai dasu Manipuri lon bu Assam lengak na associate official language oina sakhang birakpada harau tayamba phongdok laduna maira paibi amadi ahan laman kayana harau tayamba phongdokre Assam lengak na Manipuri lon asibu Assam gi district marida associate official language oina lauthokibada Manipuri Development Council Assam gi maiketagi harau tayamba phongdoragle
Lakhipur online channel asibu yengbiribasingna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidribasingna subscribe tawbiu. Chengbil lamlong mari phangba laiba nangi sangaida indigenous Manipuri people hailakanti Assam gi maiketagi Manipuri lonbu Assam gi associate official language oina lauthorakpada Assam lengak amadi Assam gi ikai khumna jariba Chief Minister Dr. Himanta Biswa Sarma gi maphamda hainingai leitana thagatpa phongdokpa galoinana postcard campaign da indigenous Manipuri people hailakanti Assam gi mihut singa loinana chenminakiba ichilinaw marumapang loinana jaribon khunja kudingmaki nupi lup singbusu ikai khumna jari haina pawgi mifam amada indigenous Manipuri people hailakanti Assam gi convener Konsam Robindro na phongdoragli Paugi mifam aduda Thangjam Manilal, Laurembam Joykanta, Hizam Hembabu, El Promodini, Thingom Hemanta, Thangjam Haribabu, Kayan Paibam Ranjan Amadi, Moirang Them Pinoy Sarukjaki. Assam lengakna Manipuri lona sibu Assam gi district mari da associate official language oina lautorakpada Assam lengaki maphamda thagachaba phongdokpagi mifam ama Manipuri People's Front MPF amadi United Manipuri Arts and Cultural Organization UMACO anina MPF ki headquarter Guwahati da ngarang pangthokre MPF ki president Yengkhom Upendra UMACO gi president Thokchom Ngauba anina Dais Lengsin Biki Luinana guest oina Manipuri Sahitya Parishad Assam KDC gi Anoba President Phamgi Khanduna Leiraba Colonel Gokul Chandra Singh Amsu gi advisor Maisnam Bhagat Ichemagi editor Dr. Burisa Bambiramani social activist Khema Mayum Dilip Amadi MPF ki Vice President GK Leisungbam MDC ki member Chirom Santi Kumar Suresh Singh Maisnam Pintu Dilip Singh na chingbana sarukyaki mifamna Assam lenga ki maphamda thagachaba phongdokhi loinana mahi asi phangnanaba honabada thawai hakchang yauna honakiba khwai pumnamaki maphamda ikai khumnajaba phongdokhi matung tarakpadasu khunai gi damak yaiba khongthang khudingda aikhoi masel punsinduna chatminasi haiba wafam ga loinana MPF ki Secretary General Leisungbam Ingangambana conduct tawkiba mifam adu loisin khe haina UMACO gi General Secretary GS Thongrana paudam lakle Nipunitoi suba Agartala Lyric Mela Mars ki tang manga loisilagani Hapania da leiba International Fairground da February ki tang kunmathoi dagi Chayol anichupna pangthokpa handaki Lyric Mela gi theme di Bhavya Bharat ne Tripura ki Chief Minister Professor Dr. Manik Sahana Mela si hodokhi Mela si ga mari leinana nimit khudingi oina magi mamalonda saireng paba nainaba amasung nat ki oiba thorom kaya pangthoktuna lakli Thauram asida Bangla Manipuri Kokborok Chakma Londa Saireng Paba Masung Makhal Kayagi Nat ki oiba thorom sing yauri Chahi khudingi pangthokpagum Manipuri Sahitya Parishad Tripura gi tonganba book stall ama handaksu hangli haina Agartala dagi phangba pawa sina hairi Sabi saluna Khomjinba Pao sumanga Trong bethabalni Khomjinba Pao sumanga Trong bethabalni Lisa pakhangna Thorang ngai chapa Thamoi nuomba Trong bethabalni Pakhang sakhinba Thabal trong silaw Pakhang khoirangba Thabal trong silaw Pakhang sakhinba Thabal trong silaw Pakhang khoirangba Thabal trong silaw Thabalak palay bani Thabalak palay bani Jiribam district ki South Kasimpur da leiba ATM English School gi education awareness program mangarang pangthokre welcome song amagaluinana thoramadu hodokhi program asida Pebble Stone English School gi principal Muhammad Abdul Hasim na chief guest ex Ahmedabad Madrasa School gi oja Muhammad Imdadullah na president amadi guest of honor oina Komoruddin Joinul Haq Highway English School gi oja Abdul Kadir Vice Chairman, Jairon Village Authority, Chalso Mar, Jairon Village ki Chief, Joel Mar, Rasidpur Upper Primary School ki Oja Atom Rajiv,
ATM English School gi administrator Ronik Uddin Amadi Jakir Hussein na dais tapamki school asigi vice principal Barjona Marna hai pangthok liba education awareness program asi mafam asi rural area oibana larik laisu tambagi kudongsa da balaibana ATM English School asi nauna hangbani haiki Sakhang da basingna office amadi school mai tharamba bom langsinba Paumi Singh Puramba Maisuna akan mamong da yaning da phongdorakli Nongthomam Kumar chahi nipuma thoi huikap mayai lekai Image TV gi correspondent Puramba DM campus da leiba mahiroi lupamagi head office da bom pokhai handuna mahiroi ani Salam Michael chahi kunmari kaibul lamjao sokhiba amadi Oinam Kennedy chahi kunmari Upokpi Bisnupurna leikidabada Manipur Youth and Students Union Maisu ki president Wahengbam Tanu Chenu gi Cherol amada thamoi sokna yaning da phongdorakli Cherol asina makata na hai paliba lengak nasu miteng changbiduna akupa langlan langjin puthokpiu Mara leiba Janaba Singh Chairak pibiu kalak khamban bana micham praja mi paigani sokani ipurup sigani khandana bom langsinba office school mai thaba atek akai thokanba matung manau tobigano haiki Phana nungaina daba yana daba leirabasu wari sanaduna semdoknabagi tanja pinabagi mahuta akan athau tanarabadi aikhoi phurup ki amangba oigani lingjen manasi ireiba kansi chapu kairaga kwakna haraubagi thodau tauragumsi tha tare mai chagliba manipur khamthengna waringai tanja sida yeknabana khoba khuduna kudong chaba laudanaba aikhoi amata oina ireiba iramdam kannana bahona binarasi haina maisu gi cherolasina makhata na phongdorakli Bangladesh Manipuri Kang Federation Bangladesh na senduna Bangladesh Maulvi Bazar gi Adampur Bazar Komolganj Naya Patan Kangsangda tim nipa na saruk yaduna February gi tang kunma thoidagi nupa mari nupi ahom punna kangloi tare na sanaba hokiba ningtam kang tournament 2024 knockout kangi ngarang sanakiba ahanba semi final match ta Nityananda Kangkhut Mongolpurna Naya Patan Youth Club pu Panjal Taramathoi tarukta maithiba piduna Nityananda Kangkhut Mongolpurna tournament asigi ahanba final changba Kangkhut oikre match asida TH Rupchana Jasoiki aduga Radha Kishore Sharmana timekeeper oiki ani suba semi final match ta Ujau Lairembi Kangkhut Kunagauna Hamom Khun Mahadev Kangkhut bibu Panjal Taramathoi nipan na maithiba piduna Ujau Lairembi Kangkhut Kunagau final changkre match asida N Ashok Kumar na judge aduga Radha Kishore Sharmana timekeeper oiki ngasi ayuki pung 13 taba matamda Nityananda Kangkhut Mongolpur amadi Ujau Lairembi Kangkhut Kunagau final da sanaragani Kangan Jabama Healthcare amadi Paramedical Science da University Grants Commission na sakhang laba chahi amagi diploma chahi ani ge advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasina tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silcharda practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu natraga mobile number 939573245 da pau phaunabiu Aroibada maruoiba pau amukhanna Assam lengakna Manipuri lonbu associate official language oina warep laurakpada maigai kayadagi harau nungaiba phongdoknarakli Agartala Lairik Melada Manipuri yauna atailon singda saireng paba amadi natki oiba thauram sing pangthokli ATM English School Jiribamda Education Awareness Program pangthokre Office amadi school na chingbada bom langsinduna misimina thokanba amadi paumi phurambabu maisuna akan mamongda yaningda phongdorakli amasung ningtam kang tournament ki final da ngasi
Nityananda Kangkhut amadi Ujau Lairembi Kangkhut sanaragani. Lakhipur Online YouTube channel gi pau sandok chaba ngasigi oinadi matang asidaloi jare.